ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯁ꯭ꯇ꯭ꯔꯒꯜ 9ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ, ꯅꯨꯡꯊꯤ ꯅꯣꯡꯉꯝꯃꯤ, ꯂꯩꯆꯤꯜ ꯑꯗꯨ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯗꯦ꯫ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯀꯅꯥ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤ, ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯂꯣꯌꯥꯒ ꯐꯅ ꯊꯦꯡꯂ ꯐꯥꯎꯕꯗ ꯑꯉꯥꯡ ꯃꯆꯥ ꯏꯟꯈꯠꯂꯛꯄꯤꯒꯨꯝ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯨꯕꯅꯤ꯫ ꯇꯨꯝꯊꯕ ꯐꯥꯎꯕ ꯀꯨꯏꯈꯤꯗ꯭ꯔꯤꯕꯅꯤ ꯊꯃꯣꯏ ꯋꯥꯔꯛꯄꯤ ꯉꯝꯗꯕꯤ ꯊꯣꯏꯕꯤꯗꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯏ꯫ ꯉꯁꯤ ꯀꯦꯁ ꯑꯔꯨꯕ ꯑꯃ ꯂꯩꯕꯁꯤꯉꯥꯏ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯆꯟꯗꯟꯅꯦ, ꯐꯅꯦꯛ ꯃꯆꯨꯅꯦ, ꯀꯨꯆꯨꯗꯨꯒ ꯃꯄꯥ ꯂꯩꯇ꯭ꯔꯤ꯫ ꯀꯅꯥ ꯍꯧꯗꯣꯛꯂꯨꯗꯤ ꯃꯟꯗꯤꯔꯔꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯟꯗꯤꯔ ꯑꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯉꯔꯥꯡ ꯔꯤꯀꯤꯅ ꯑꯌꯨꯛꯀꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯨ ꯍꯩꯔꯥ ꯑꯋꯥꯠꯄ ꯑꯃꯠꯇ ꯌꯥꯎꯍꯟꯗ ꯃꯥꯝꯇꯣꯞ ꯃꯆꯤ ꯑꯗꯨꯗ ꯊꯝꯂꯝꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯟꯗꯤꯔ ꯑꯗꯨꯗ ꯊꯝꯃꯤ꯫ ꯃꯟꯗꯤꯔꯒꯤ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯙꯨꯞ ꯀꯦꯟꯗꯜ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯟꯗꯤꯔꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯂꯩꯈꯣꯝ ꯈꯔ ꯂꯧꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯑꯥꯔꯇꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯊꯣꯏꯕꯤ ꯃꯇꯣꯝꯇꯒ ꯑꯣꯏꯔꯦ ꯀꯥꯡꯁꯤ ꯑꯗꯨ ꯍꯥꯟꯅ ꯈꯤꯡꯉꯤ꯫ ꯀꯥꯡꯁꯤꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯕꯣꯏꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯨꯕꯗ ꯔꯤꯀꯤꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯃꯤ꯫ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯈꯟꯅ ꯍꯣꯕꯦ ꯍꯣꯕꯦ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯦꯗꯥꯝꯅ ꯀꯥꯡꯁꯤ ꯑꯆꯧꯕ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯋꯥꯁꯔꯨꯝꯂꯣꯝꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯏꯔꯨꯖꯕ ꯁꯦꯡꯂꯤꯔ ꯁꯦꯡꯗ꯭ꯔꯤꯔ ꯈꯪꯗꯦ ꯃꯤꯀꯨꯞ ꯐꯥꯗꯦ, ꯃꯀꯣꯛ ꯃꯔꯨ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯔꯤ꯫ ꯇꯍꯥ ꯇꯍꯥ ꯈꯨꯗꯩ ꯑꯁꯦꯡꯕ ꯑꯃ ꯁꯦꯠꯆꯤꯜꯂꯤ꯫ ꯕꯣꯏ, ꯍꯩ ꯍꯧꯒꯠꯅꯔꯣꯍꯦ, ꯃꯦꯗꯥꯝ ꯀꯨꯝꯈ꯭ꯔꯦ꯫ ꯃꯈꯣꯜ ꯑꯆꯧꯕ ꯑꯗꯨꯒ ꯂꯥꯎꯔꯝꯃꯤ꯫ ꯕꯣꯏꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯕꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯩ꯫ ꯔꯤꯀꯤꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯑꯌꯥꯝꯕ ꯇꯧꯖꯕꯅꯤꯅ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯌꯥꯝ ꯍꯧꯒꯠꯅꯔꯕꯁꯨ ꯃꯥꯗꯤ ꯍꯧꯒꯠꯅꯤꯡꯗ꯭ꯔꯦ꯫ ꯑꯇꯩ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯪꯅꯕ ꯂꯣꯏꯁꯤꯟꯅꯔꯛꯏ꯫ ꯕꯣꯏꯅ ꯃꯟꯗꯤꯔ ꯌꯧꯔꯛꯄꯗ ꯊꯣꯏꯕꯤꯁꯨ ꯑꯥꯔꯇꯤ ꯀꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯕꯣꯏ, ꯃꯦꯗꯥꯝ ꯑꯩ ꯀꯥꯡꯁꯤ ꯄꯥꯏꯔꯛꯑꯒꯦ꯫ ꯊꯣꯏꯕꯤ ꯕꯣꯏꯗ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯁꯨ ꯅꯣꯛꯇꯦ, ꯑꯁꯥꯎꯕꯁꯨ ꯎꯠꯇꯦ꯫ ꯁꯤ ꯈꯛ ꯍꯥꯏꯔꯒ ꯑꯥꯔꯇꯤ ꯑꯗꯨ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯗꯨꯗ ꯀꯠꯂꯤ꯫ ꯃꯈꯣꯜ ꯑꯗꯨꯗ ꯔꯤꯀꯤꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯈꯟꯅ꯫ ꯔꯤꯍꯥꯟ, ꯔꯦꯛꯁ, ꯕꯔꯨꯟꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯟꯗꯤꯔꯒꯤ ꯃꯈꯥ ꯑꯗꯨꯗ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯊꯣꯏꯕꯤ ꯑꯥꯔꯇꯤ ꯀꯠꯄ ꯂꯣꯏꯗꯨꯅ ꯃꯩ ꯑꯗꯨ ꯕꯣꯏ, ꯔꯤꯍꯥꯟ, ꯔꯦꯛꯁ, ꯕꯔꯨꯟꯗ ꯌꯦꯜꯂꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯑꯥꯔꯇꯤ ꯑꯗꯨꯕꯨ ꯑꯣꯛꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯣꯏꯕꯤ ꯑꯃꯨꯛꯇꯪ ꯃꯟꯗꯤꯔ ꯃꯃꯥꯡ ꯑꯗꯨꯗ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯕꯔꯨꯟꯅ ꯕꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯒꯠꯄ? ꯑꯁ ꯃꯦꯟꯃꯥꯟ ꯇꯥꯗꯦ, ꯀꯥꯡꯁꯤ ꯃꯈꯣꯜꯗ ꯄꯥꯏꯊꯣꯔꯛꯏꯅꯦ ꯑꯩꯁꯨ꯫ ꯃꯦꯗꯥꯝꯒꯤꯁꯤꯕꯨ ꯁꯥꯎꯔꯤꯖꯥꯠꯂꯣ ꯁꯤꯕꯣ? ꯈꯪꯗꯦ, ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯁꯣꯔ ꯄꯨꯡꯐꯝ ꯆꯥꯗ꯭ꯔꯗꯤ ꯈꯣꯟꯊꯤ ꯆꯥꯕ꯭ꯔꯥ ꯈꯪꯄꯣꯟꯗꯦ꯫ ꯁꯠ ꯁꯠ ꯇꯧ꯫ ꯔꯤꯍꯥꯟꯅ ꯑꯃꯨꯛ, ꯕꯣꯏ, ꯑꯩ ꯂꯩꯀꯣꯟꯗ ꯏꯁꯤꯡꯖꯔꯨꯔꯒꯦ, ꯅꯣꯏ ꯑꯇꯩ ꯑꯇꯩ ꯇꯧꯔꯨꯔꯣ꯫ ꯅꯪꯅꯦ ꯃꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯊꯣꯛꯎꯔꯣꯀꯣ꯫ ꯔꯤꯀꯤꯅ ꯊꯣꯔꯛꯄꯗ ꯂꯥꯏ ꯁꯦꯕꯥꯁꯨ ꯂꯣꯏꯔꯝꯂꯦ꯫ ꯃꯌꯥꯝ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯗ ꯍꯪꯂꯛꯏ, ꯕꯣꯏ, ꯅꯪꯅ ꯇꯧꯔꯤꯔꯣ ꯂꯥꯏ ꯁꯦꯕꯥꯁꯤꯕꯣ? ꯉꯟꯗ꯭ꯔꯣ ꯌꯥꯝꯅ, ꯃꯦꯗꯥꯝꯗꯤ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯌꯦ꯫ ꯕꯔꯨꯟꯅ ꯃꯀꯣꯛꯇ ꯁꯨꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝꯅꯅꯦ ꯇꯧꯔꯝꯂꯤꯕ ꯂꯥꯏ ꯁꯦꯕꯥꯁꯦ꯫ ꯀꯤꯆꯟ ꯆꯪꯉꯣ ꯆꯠꯂꯣ꯫ ꯔꯤꯀꯤꯁꯨ ꯏꯉꯛ ꯉꯛꯅ, ꯍꯥ? ꯔꯦꯛꯁ, ꯑꯩ ꯄꯥꯕꯨꯡ ꯍꯧꯗꯣꯛꯎꯈꯤꯒꯦ ꯑꯗꯨꯗꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯁꯤꯡ ꯍꯥꯏꯅꯕ ꯇꯧꯗ ꯁꯠ ꯁꯠ ꯇꯧꯅꯕ ꯆꯪꯅꯈ꯭ꯔꯦ꯫ ꯕꯣꯏꯁꯨ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯦꯗꯥꯝ, ꯕꯣꯏ, ꯑꯩ ꯀꯤꯆꯟꯗ ꯆꯪꯒꯦ꯫ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯁꯦꯝꯂꯕ꯭ꯔꯥ? ꯑꯧ ꯃꯦꯗꯥꯝ, ꯂꯣꯏꯅ ꯂꯩꯖꯔꯦ꯫ ꯀꯨꯝꯃꯨ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯁꯔꯠꯆꯟꯗ꯭ꯔ ꯔꯦꯛꯁꯅ ꯇꯧꯗꯨꯅ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯁꯪꯒꯣꯝ ꯕꯤꯁꯀꯤꯠ ꯂꯐꯣꯏ ꯄꯤꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯞ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯍꯥꯏꯔꯨꯗꯦ꯫ ꯊꯣꯏꯕꯤ ꯆꯪꯂꯛꯄꯗ ꯔꯤꯀꯤ ꯀꯤꯆꯟꯗ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯔꯤꯀꯤ, ꯅꯣꯏꯒꯤ ꯁꯪꯒꯣꯝꯁꯤꯡꯗꯨ ꯄꯨꯊꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯣ꯫ ꯔꯤꯀꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯐꯅꯤ ꯃꯦꯗꯥꯝ꯫ ꯊꯣꯏꯕꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯌꯦꯡꯉꯤ꯫
ꯀꯨꯀꯔ ꯑꯃꯗ ꯏꯔꯣꯟꯕ ꯑꯗꯨ ꯀꯥꯝꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯣꯔꯣꯛ, ꯌꯣꯡꯆꯥꯛ ꯑꯂꯨ, ꯍꯋꯥꯏ ꯃꯨꯕꯤ, ꯂꯣꯛꯂꯩ ꯄꯨꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯀꯨꯀꯔ ꯑꯃꯗ ꯅꯥꯀꯨꯞꯄꯤ, ꯅꯄꯥꯛꯄꯤ, ꯘꯤ ꯇꯣꯠꯂꯕ ꯆꯦꯡ ꯑꯃꯗꯤ ꯍꯋꯥꯏ, ꯄꯥꯡꯈꯣꯛꯂꯥ ꯃꯆꯜꯁꯤꯡ ꯑꯗꯨ ꯍꯥꯞꯂꯕ ꯃꯇꯨꯡ ꯁꯣꯗꯥ ꯑꯗꯨ ꯈꯔ ꯍꯥꯞꯇꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯏꯔꯣꯟꯕ ꯑꯗꯨ ꯑꯅꯤꯔꯛ ꯀꯥꯝꯂꯛꯄꯗ ꯃꯨꯠꯊꯠꯂꯤ꯫ ꯅꯥꯀꯟ ꯑꯃꯗ ꯉꯥꯁꯨ ꯇꯥꯎꯔꯤ꯫ ꯎꯇꯤ ꯀꯥꯝꯂꯛꯄꯒ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯪꯒꯣꯝ ꯈꯔ ꯍꯩꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯩ ꯂꯩꯊꯗꯨꯅ ꯑꯗꯨꯃꯛ ꯁꯧꯍꯜꯂꯤ꯫ ꯉꯥ ꯇꯥꯎꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯄꯦꯟ ꯃꯆꯥ ꯑꯃꯗ ꯅꯥꯀꯨꯞꯄꯤ ꯈꯔ ꯉꯧꯗꯨꯅ ꯎꯇꯤ ꯑꯗꯨꯗ ꯍꯩꯖꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯉꯥ ꯃꯇꯨꯝ ꯑꯗꯨ ꯀꯥꯏꯍꯟꯗꯅ ꯊꯣꯡꯂꯤ꯫ ꯃꯍꯤ ꯁꯧꯍꯜꯂꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯏꯔꯣꯟꯕꯗꯨꯁꯨ ꯂꯣꯟꯊꯣꯛꯂꯤ꯫ ꯀꯨꯏꯗꯦ, ꯃꯤꯀꯨꯞ ꯐꯥꯗꯦ, ꯑꯃꯨꯛꯇ ꯊꯕꯛ ꯑꯍꯨꯝꯅꯤ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨ꯫ ꯂꯥꯏꯔꯤꯛ ꯈꯛꯇꯪ ꯍꯩꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯇꯕ ꯀꯌꯥꯅꯤ ꯂꯩꯔꯤꯕ꯫ ꯑꯗꯨꯕꯨ ꯅꯥꯛ ꯌꯦꯠꯇ ꯑꯀꯣꯞꯄ ꯄꯩꯕ ꯑꯃꯠꯇ ꯂꯩꯍꯟꯗ ꯆꯥꯎꯔꯛꯄꯤ ꯊꯣꯏꯕꯤꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯩꯇꯕ ꯁꯤꯟꯐꯝ ꯍꯥꯏꯕꯕꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯌꯦꯡꯂꯤ ꯕꯣꯏ ꯕꯔꯨꯟ ꯑꯃꯗꯤ ꯔꯤꯀꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ꯫ ꯆꯍꯤ ꯆꯨꯞꯄ ꯆꯥꯛ ꯊꯣꯡꯂꯒ ꯂꯥꯛꯄ ꯔꯤꯀꯤ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯊꯣꯏꯕꯤꯅ ꯊꯨꯅ ꯂꯣꯏꯔꯛꯏ ꯑꯗꯨꯝꯅ ꯂꯣꯏꯔꯛꯈꯤꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯉꯛꯏ ꯑꯍꯨꯝ ꯑꯗꯨ ꯊꯣꯏꯕꯤꯕꯨ ꯃꯊꯃꯣꯏꯗ ꯊꯥꯒꯠꯂꯤ꯫ ꯁꯣꯝꯗ ꯔꯦꯛꯁꯅ ꯇꯝꯕꯗꯒꯤ ꯁꯔꯠꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕꯅꯤ꯫ ꯔꯦꯛꯁꯇ ꯁꯤꯟꯅꯔꯤ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯀꯅꯥꯗ ꯄꯤꯕ ꯌꯦꯡꯂꯛꯎ ꯍꯥꯏꯅ꯫ ꯔꯦꯛꯁꯁꯨ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯉꯝꯂꯕꯗꯤ ꯈꯪꯗꯣꯔꯛꯀꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ꯫ ꯊꯣꯏꯕꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯆꯥꯛ ꯑꯗꯨ ꯐꯖꯅ ꯍꯥꯟꯅ ꯀꯨꯞꯁꯤꯜꯂꯤ꯫ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯁꯨ ꯈꯥꯏꯗꯣꯛꯂꯤ, ꯑꯗꯨꯒ ꯊꯝꯃꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯍꯣꯠꯀꯦꯁ ꯑꯗꯨꯗ ꯊꯣꯡꯂꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨꯅꯤ ꯆꯥꯛꯅꯤ ꯍꯥꯞꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯍꯥꯛꯀꯤꯁꯨ ꯍꯣꯠꯀꯦꯁ ꯃꯆꯥ ꯑꯃꯗ ꯈꯔ ꯍꯥꯞꯄꯤ꯫ ꯃꯈꯣꯏ ꯃꯉꯥꯒꯤ ꯆꯥꯛ ꯊꯤꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯔꯤꯀꯤ ꯆꯪꯂꯛꯏ꯫ ꯃꯦꯗꯥꯝ, ꯑꯩ ꯇꯧꯔꯒꯦ꯫ ꯊꯣꯏꯕꯤ ꯔꯤꯀꯤꯗ ꯌꯦꯡꯂꯛꯏ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯃꯈꯣꯏꯁꯨ ꯀꯧꯕꯤꯔꯣ, ꯑꯩꯅ ꯊꯣꯡꯕꯁꯦ ꯃꯍꯥꯎ ꯌꯦꯡꯉꯣ ꯉꯁꯤꯗꯤ, ꯑꯩ ꯊꯤꯕꯤꯔꯝꯂꯒꯦ꯫ ꯃꯦꯗꯥꯝ ꯌꯥꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯔꯤꯀꯤ ꯆꯠꯂꯣꯅꯦ, ꯀꯧꯔꯨꯔꯣ꯫ ꯕꯣꯏꯅ ꯔꯤꯀꯤꯒ ꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯁꯔꯠꯆꯟꯗ꯭ꯔ, ꯔꯤꯍꯥꯟ ꯔꯦꯛꯁ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯀꯧꯔꯤ꯫ ꯀꯤꯆꯟ ꯑꯗꯨꯗ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯨꯔ ꯃꯥꯜꯂꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ꯫ ꯔꯦꯛꯁꯅ ꯁꯔꯠꯀꯤ ꯆꯥꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯔꯠꯄꯨ ꯆꯥꯍꯜꯂꯤ꯫ ꯑꯇꯩ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯊꯩ꯫ ꯏꯟꯁꯥꯡ ꯃꯆꯨꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯤ꯫ ꯇꯁꯦꯡꯅ ꯂꯛꯁꯃꯤꯅꯤ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨ ꯂꯟ ꯆꯪꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯄꯥ ꯑꯗꯨꯅ ꯎꯇꯤ ꯑꯗꯨ ꯍꯥꯟꯅ ꯃꯍꯥꯎ ꯇꯪꯏ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯔꯠꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯎꯇꯤ ꯑꯗꯨꯕꯨ ꯃꯍꯥꯎ ꯂꯣꯏꯅ ꯇꯪꯏ꯫ ꯊꯥꯖꯔꯨꯗꯦ ꯅꯣꯡꯃꯇ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯍꯥꯎꯃꯟꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯑꯅꯤꯔꯛ ꯑꯅꯤꯔꯛ ꯍꯥꯞꯄ ꯌꯥꯎꯅꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯔꯛꯏ, ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯣꯏ ꯔꯤꯀꯤ, ꯏꯟꯁꯥꯡꯗꯣ ꯈꯔ ꯈꯥꯛꯑꯝꯃꯨꯀꯣ ꯂꯩꯔꯗꯤ꯫ ꯊꯣꯏꯕꯤ ꯊꯣꯔꯛꯄ ꯎꯕꯗ ꯃꯔꯤ ꯑꯗꯨ ꯃꯐꯤ ꯁꯠ-ꯁꯠ ꯁꯦꯠꯆꯤꯟꯅꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯍꯣꯠꯀꯦꯁ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯄꯗ ꯂꯝꯕꯤꯗꯅꯤ ꯊꯣꯏꯕꯤꯅ ꯕꯣꯏ, ꯀꯧꯕ꯭ꯔꯨ ꯁꯤꯡꯅꯝ ꯁꯪꯂꯦꯟꯂꯣꯝꯗ ꯆꯠꯂꯣ꯫ ꯐꯅꯤ ꯃꯦꯗꯥꯝ꯫ ꯕꯣꯏ ꯁ꯭ꯀꯨꯜ ꯃꯃꯥꯡ ꯑꯗꯨꯗ ꯈꯥꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯈꯛ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯟꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯄꯨꯡꯁꯨ 9:30 ꯇꯥꯔꯕꯅꯤ꯫ ꯕꯣꯏ ꯁꯤꯒꯤꯁꯦ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯗ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯊꯣꯏꯕꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯦ꯫ ꯕꯣꯏꯅ ꯍꯣꯠꯀꯦꯁ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯐꯤꯁ ꯔꯣꯝꯗ ꯊꯣꯏꯕꯤꯗꯨ ꯕꯣꯏ ꯍꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯁꯨ ꯂꯣꯌꯥ ꯔꯣꯅꯥꯜ ꯑꯃꯗꯤ ꯂꯤꯌꯣꯟꯒ ꯕꯣꯔꯗꯤꯡꯒꯤ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯂꯥꯛꯂꯒ ꯂꯩꯅꯕ ꯔꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯗꯤ ꯒꯦꯁ ꯇꯤꯆꯔꯒꯤꯗꯃꯛ ꯀꯨꯞꯅ ꯈꯟꯅꯔꯤ꯫ ꯊꯣꯏꯕꯤꯅ 6 month ꯔꯤꯚꯤꯖꯟ ꯀꯣꯔꯁ ꯑꯃ ꯇꯧ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯅ ꯁꯤꯟꯗꯣꯛꯂꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯗꯨꯅ ꯔꯣꯅꯥꯜ ꯑꯃꯗꯤ ꯂꯤꯌꯣꯟꯁꯨ ꯕꯣꯔꯗꯤꯡ ꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯂꯣꯌꯥ ꯃꯐꯤ ꯁꯦꯠꯇꯨꯅ ꯀꯤꯆꯟ ꯔꯣꯝꯗ ꯂꯥꯛꯏ꯫ ꯆꯥꯛ ꯑꯗꯨ ꯊꯣꯏꯕꯅ ꯊꯥꯡꯗꯣꯔꯛꯏ꯫ ꯆꯥꯛ ꯑꯗꯨ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯗꯥ, ꯆꯥꯛ ꯆꯥꯔꯛꯀꯅꯨꯀꯣ꯫ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯒꯦ ꯍꯥꯏꯅ ꯆꯥꯛ ꯑꯗꯨ ꯀꯣꯊꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯣꯜ ꯑꯃꯗꯤ ꯃꯦꯁꯦꯖ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯏ꯫ ꯊꯣꯏꯕꯅ ꯁꯔ, ꯀꯔꯤ ꯁꯣꯏꯔꯒꯦ? ꯂꯣꯌꯥ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯁꯔ,
Kay asoi be aurge. Ngasidi ai kya chaningdre halaga charagi. Wahai kharasi hairamduna mahaki gari adu thaudorai. Thoibadi Loyana chak chage haina tauramlaga chadana hogatkiba aduda nungaijati. Loya su school yori. Security aduna nanghoraroi matagum gate hangna. Sir, gypsy amada lakpa nupa amana sipirame. Aisu sir gi kada thamlugena changge torambani. Sir ngasidi yam ngalle. Hairakliba wa adu achumba makni pung 8 phawa tadribani. Chak charakanu haiba aduda surprise pigan bithoibigi karamba surprise no khana ningjing mangjingna lakhibani. Hek changlakpada surprise adu ubada haraubadi phauzaribani nupa masu. Hot case adu makhut makna lawi gari so adu security du sinarami bak taksilo hairami bani so piramliba adu wahai oina haidrabasu security adu su masana baptai. Hot case adu mahaki room da prapudana lai mi kaya laknadri oza mani khakni laklamliba adu loyabu ubada. Sir, good morning. Loya nokmi hot case adu da dumak yengli oza adugi response ti piramde mahaki kada changlai aduga thong adu lonsili oza ani adu ngakni yengna hawi. Hamlaklaba makhut adu patient adu da amuk hami nangauraroi habigi matawni loyana tawriba adu hangdoi amamamta urai insang mathel sing adu masana gyan tai thoibina pirakpani haiba. Pung 8 tarakpa aduda mahairoi amadi oza sing laknarakli assembly hokidore adubu loyadi ka adudagi tholakri pirakliba sing adusu chasinba tawdi hangduktuna ngaihak yengi photo ama kapi chak adu loya chaba hawi uti thongbangi mahau aduda chana lamjilakpa haibadu oiri. Loya chak insang sing adu chari sor fawba honde mataw adu yengbada kayadi nungsiri chaba loiduna thoibida call tawzarei adubu thoibidi conference room da leibana phone adu silent thamkibana call adu lakpa khangdre. Loya tasengna thoibibu pamjari mahaki oiningle loya mahaksu landumgi thoina khaludi nupa ama oina mayamdagi changtada leiribana chak insang thongba heibi masak machuda lam yobi mahaki seba mapung phana tawba heigidabani mahakna thiribado insang sing adugi mahaw aduna amukka hena pamjaruri thoibibu date 28 ngaiba phawba ngamjilak loidori thamoida tattana otlari. Simran thoibigi office tamna lai chanajabi matarui masu office tagini lakliba ado pung 3 muktarabani Simran na thoibigi office ta thoibibu unaba lakliba santri aduda. Madam thoibigi marupni mahak amtau nazagi Simran thaudam la enamta haibiyo. Simran mahaki service card adu santri aduda so tawi. Phani ngaihak ngaibiramo madam. Simsu Bister Pampam Nihaina Thariba Domda Amuk Pamduna Santri Aduga Lakpa Ngairi Thoibi Masa Oina Santri Aduga Loina Tholai Thoibina Sim Simran Su Kumlai Thoibi Office Timing Lori Yumat Kiridra Lau Ayi Kara Jamukise Makoya Ni Adu Kyadi Janai Santri Dupo Ani Dugi Matawa Duda Yingduna Lehawi Thoibi ka yorabada Simran wa haudorai. Lao nangi khongnaw bi mem se amta thanamu bazar chalusi. Thoibi su ngaglap khamlai. E haujupo kai legi sim. Hayeng det kyano. 20 kaino. Nang hayeng karimta chatlaroidra. Chatni. Lao aduri shopping torase. As adugi ore formal ma selaga lore ke dorage. Yararoi nang laktalao. Masi haidana simna thoibibu chingduna puthorai boidu thoibi thorakpa ubada changsilai. Madam. Thoibi boidu ansinduna hairei. Boy yumda lamo ai bazar photo chalugi. Madam ekhoi adum lamni nazarke. Yani lehoro. Boy tumina lehawi thoibi gi paukumaduda thoibina amu. Sim ado ai uniform sidi. Lao anahoi doina hongdurase. Masi haiduna anidu gari thauduna anahoi dalai jangai gari su haida anagi ka tamna anana. E kai kai chatluiba.
ꯁꯤꯝꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯣ ꯊꯣꯏꯕꯤꯒꯤ ꯁꯦꯠꯄ ꯌꯥꯕ ꯑꯝꯇ ꯄꯤꯔꯛꯑꯣ ꯌꯨꯅꯤꯐꯣꯔꯝꯁꯤꯒ ꯕꯖꯥꯔꯗ ꯆꯪꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯌꯦ ꯂꯩꯁꯤꯟꯅ ꯑꯅꯥꯁꯨ ꯍꯥꯏꯔꯛꯏ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯃꯤ ꯅꯍꯥꯟ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯊꯧꯔꯛꯏ ꯁꯤꯝꯅ ꯊꯣꯏꯕꯤ ꯅꯪ ꯀꯩ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯁ꯭ꯇꯥꯏꯜ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯋꯥꯍꯩꯗꯨꯗ ꯑꯅꯥꯃꯤꯀꯥꯅ ꯑꯦ ꯆꯠꯂꯣꯍꯦ ꯑꯝꯇ ꯈꯔꯁꯨ ꯒꯔꯂꯤ ꯑꯣꯏꯕ ꯇꯧꯁꯤ ꯀꯩꯅꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯕꯖꯥꯔ ꯊꯨꯡꯂꯦ ꯊꯣꯏꯕꯤꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯗ ꯁꯦꯂꯨꯟ ꯑꯃꯨꯛ ꯆꯪꯂꯤ ꯐꯦꯁꯤꯌꯦꯜ ꯇꯧꯕꯤꯗꯅ ꯁ꯭ꯄꯥ ꯇꯧꯕꯤꯗꯅ ꯂꯣꯏꯔꯦ ꯑꯉꯛꯄ ꯐꯪꯂꯤ ꯄꯨꯡꯁꯦꯝ ꯁꯦꯝꯗꯣꯛꯄꯤꯈ꯭ꯔꯦ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯅ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯁꯥꯅ ꯃꯁꯥ ꯑꯗꯨ ꯌꯦꯡꯖꯕꯗ ꯄꯦꯟꯕ ꯐꯥꯎꯗ꯭ꯔꯤ ꯌꯦꯡꯅꯤꯡꯗꯨꯅꯇ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯤꯝꯔꯟꯅ ꯍꯌꯦꯡꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯇ꯭ꯔꯕ ꯅꯪ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯁꯣꯔꯥ ꯁꯣꯟꯗꯣꯛꯄꯤꯔꯦ ꯈꯪꯉꯨ ꯁꯣꯝꯗ ꯁꯔꯠꯆꯟꯗ꯭ꯔ ꯑꯃꯗꯤ ꯕꯣꯏ ꯍꯣꯏꯁꯨ ꯃꯊꯥ ꯁꯥꯟꯅꯔꯤ ꯄꯨꯡꯁꯨ 6 ꯇꯥꯁꯤꯜꯂꯛꯂꯤ ꯊꯣꯏꯕꯤ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗ ꯁꯤꯝꯒ ꯂꯣꯏꯅꯈꯤ ꯍꯥꯏꯕꯒꯤ ꯁꯔꯠ ꯈꯔꯗꯤ ꯁꯥꯐꯖꯩ ꯑꯗꯨꯕꯨ ꯃꯤꯄꯥꯏꯕꯗꯤ ꯄꯣꯛꯇꯕ ꯅꯠꯇꯦ ꯁꯤꯝꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯈꯥꯝꯃꯤ ꯁꯤꯝ ꯆꯪꯉꯣ ꯆꯠꯂꯣ ꯅꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯍꯦꯔꯣ ꯃꯌꯥꯝꯗꯨꯅ ꯑꯣꯏꯅꯅꯦ ꯉꯥꯎꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯊꯣꯏꯕꯤꯁꯨ ꯑꯁ ꯋꯥꯊꯤ ꯉꯥꯡꯅꯨꯕ ꯁꯦꯝ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯑꯅꯥꯅ ꯑꯃꯨꯛ ꯔꯤꯛꯀꯤꯗꯨꯗꯤ ꯑꯩꯒꯤꯅꯤꯀꯣ ꯑꯁ ꯍꯣꯏ ꯑꯗꯣ ꯆꯪꯉꯨꯈꯤꯁꯤ ꯂꯥꯛꯑꯣ ꯁꯤꯝꯔꯟꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯊꯦꯡꯉꯦ ꯍꯜꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯆꯪꯉꯒꯦ ꯊꯣꯏꯕꯤ ꯊꯅꯝꯂꯒ ꯑꯅꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯈꯨꯠꯇ ꯁꯣꯄꯤꯡ ꯇꯧꯔꯨꯕꯒꯤ ꯕꯦꯛ ꯃꯌꯥꯝ ꯑꯗꯨꯅꯤ ꯁꯣꯔꯠ ꯃꯦꯛꯁꯤ ꯌꯦꯜꯂꯣ ꯀꯂꯔꯗꯨꯅꯤ ꯏꯃꯨꯡ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯆꯪꯗꯕꯗꯤ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ ꯃꯌꯥꯝ ꯑꯗꯨ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯁꯔꯠꯅ ꯕꯣꯏꯗ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏꯁꯨ ꯇꯧꯔꯝꯃꯤ ꯕꯔꯨꯟ ꯑꯦ ꯄꯥꯕꯨꯡ ꯃꯦꯗꯥꯝ ꯁꯔꯠꯅ ꯑꯃꯨꯛ ꯃꯦꯗꯥꯝꯗꯨꯕꯨꯅꯤꯅꯦ ꯍꯥꯏꯔꯤꯁꯦ ꯁꯔꯠ ꯑꯣꯟꯊꯣꯔꯛꯏ ꯕꯔꯨꯟꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯦꯛꯁꯤ ꯑꯀꯧꯕꯤ ꯌꯦꯜꯂꯣꯗꯨꯅꯦ ꯍꯤꯜꯁ ꯌꯥꯝꯅ ꯋꯥꯡꯗꯕꯤ ꯌꯦꯜꯂꯣꯗꯨꯅꯦ ꯁ꯭ꯂꯤꯡ ꯕꯦꯛꯇꯨꯅꯦ ꯃꯄꯥ ꯑꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯁꯔꯠꯅ ꯑꯦ ꯀꯅꯥꯅꯣ ꯆꯪꯂꯛꯏꯁꯤꯗꯤ ꯕꯣꯏ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯏ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯀꯥꯔꯤꯕ ꯃꯌꯥꯁꯤꯡ ꯑꯗꯨ ꯕꯔꯨꯟꯅ ꯕꯣꯏꯗ ꯍꯥꯏꯔꯛꯏ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝꯂꯣ ꯃꯃꯤꯠ ꯑꯗꯨꯁꯨ ꯅꯣꯏꯔꯤ ꯊꯣꯏꯕꯤꯁꯨ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯅ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯔꯦꯛꯁꯅ ꯃꯌꯥꯝ ꯑꯗꯨꯅ ꯇꯧꯅꯔꯤꯕ ꯑꯗꯨ ꯌꯦꯡꯕ ꯋꯥꯔꯛꯂ ꯃꯥꯜꯂꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯦꯗꯥꯝ ꯑꯩ ꯄꯥꯏꯖꯔꯛꯑꯒꯦ ꯊꯣꯏꯕꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯔꯦꯛꯁꯇ ꯄꯤꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯔꯁꯇ ꯀꯣꯏꯔꯨꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯁꯨꯃꯥꯡ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯔꯛꯏ ꯕꯣꯏ ꯆꯦꯟꯁꯤꯟꯗꯨꯅ ꯔꯦꯛꯁꯇꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯈꯔ ꯄꯥꯏꯅꯕ ꯂꯥꯛꯅꯩ ꯊꯣꯏꯕꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯁꯔꯠ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕꯤꯗꯤ ꯍꯜꯂꯛꯄꯗꯒꯤ ꯃꯃꯥꯏ ꯁꯣꯟꯕꯤ ꯑꯃꯒꯨꯝ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯈꯥꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯕꯣꯏꯗꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯊꯣꯏꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯕꯔꯨꯟ ꯕꯣꯏꯒꯤ ꯊꯃꯣꯏ ꯈꯪꯕꯅ ꯃꯈꯨꯠ ꯑꯗꯨ ꯕꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯝꯃꯤ ꯊꯃꯣꯏ ꯐꯥꯖꯤꯜꯂꯨ ꯇꯥꯛꯄꯅꯤ ꯃꯇꯧ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯉꯔꯥꯡ ꯁꯤꯝꯒ ꯑꯅꯥꯒꯅ ꯈꯟꯕꯤꯗꯨꯅ ꯂꯩꯔꯛꯂꯤꯕ ꯋꯥꯏꯟ ꯀꯂꯔꯒꯤ ꯃꯤꯅꯤ ꯁ꯭ꯀꯔꯠꯇꯨꯃ ꯁꯦꯠꯂꯤ ꯃꯅꯨꯡꯗ ꯋꯥꯏꯠ ꯀꯂꯔꯒꯤ ꯇꯣꯞꯁ ꯑꯃ ꯂꯤꯠꯂꯤ ꯃꯊꯛꯇ ꯋꯥꯏꯟ ꯀꯂꯔꯒꯤ ꯍꯥꯐ ꯀꯣꯠꯇꯨꯃ ꯂꯤꯠꯂꯤ ꯍꯤꯜꯁ ꯔꯦഡ് ꯑꯃꯁꯨ ꯇꯣꯡꯂꯤ ꯕ꯭ꯂꯦꯛ ꯀꯣꯛꯁ ꯑꯃ ꯎꯞꯂꯤ ꯍꯦꯟꯕꯦꯒ ꯄꯤꯛꯇꯛ ꯇꯧꯕ ꯋꯥꯏꯠ ꯑꯃꯁꯨ ꯄꯥꯏꯔꯤ ꯕ꯭ꯂꯣꯟ ꯀꯂꯔꯗ ꯈꯣꯏꯇꯛ ꯇꯧꯕ ꯁꯝ ꯑꯗꯨ ꯃꯅꯤꯡꯗ ꯊꯥꯗꯣꯛꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯐꯦꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤ ꯃꯥꯜꯂꯤ ꯄꯔꯁꯅꯦꯂꯤꯇꯤꯁꯨ ꯗ꯭ꯔꯦꯁ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ ꯃꯊꯛꯇꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯝꯊꯔꯛꯏ ꯃꯌꯥꯝ ꯑꯗꯨ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯨꯝꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯅ ꯁꯦꯠꯂꯛꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯎꯔꯨꯕꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯊꯣꯏꯕꯤꯗ ꯌꯦꯡꯅꯔꯤ ꯇꯁꯦꯡꯅ ꯊꯣꯏꯕꯤ ꯀꯨꯝꯂꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯥꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯅꯤ ꯇꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯍꯩꯕ ꯍꯥꯏꯕꯁꯤꯁꯨ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯍꯥꯟꯅꯅ ꯏꯔꯥꯡ ꯌꯥꯎꯗ ꯆꯝꯅ ꯂꯦꯝꯅ ꯀꯦꯖꯕꯅꯤ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯈꯖꯤꯛ ꯈꯣꯡꯗꯥꯖꯔꯛꯄꯒꯤ ꯏꯐꯨꯠ ꯈꯖꯤꯛ ꯐꯥꯎꯖꯔꯛꯄꯗ ꯃꯌꯥꯝ ꯑꯗꯨꯅ ꯉꯛꯅ ꯌꯦꯡꯅꯔꯤꯕꯅꯤ ꯀꯥ ꯍꯦꯟꯅ ꯍꯣꯡꯕꯃꯛꯇꯤ ꯅꯠꯇꯦ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯀꯨꯝꯊꯔꯛꯏ ꯕꯣꯏ ꯑꯩ ꯑꯣꯐꯤꯁ ꯆꯠꯂꯔꯣꯏ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯄꯔꯁꯅꯦꯜ ꯊꯕꯛꯅꯤ ꯅꯈꯣꯏ ꯂꯣꯏꯅꯗ꯭ꯔꯁꯨ ꯌꯥꯅꯤ ꯕꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ
ꯁꯔꯠꯁꯨ ꯔꯦꯛꯁꯇ ꯏꯪꯒꯤꯠ ꯇꯧꯈꯤ꯫ ꯔꯦꯛꯁꯁꯨ ꯀꯤꯗꯤ ꯀꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯦꯗꯥꯝꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯅꯠꯇꯦ, ꯀꯨꯞꯁꯦꯟ ꯂꯥꯞꯁꯤꯟ ꯁꯦꯟꯅꯖꯕꯅꯤ ꯈꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯒꯦꯠ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯄꯤ, ꯂꯥꯟꯊꯣꯛꯄꯗꯤ ꯇꯧꯗꯦ꯫ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯊꯥꯈꯤꯕꯅ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯂꯣꯌꯥꯁꯨ ꯊꯣꯏꯕꯤꯒꯤ ꯒꯦꯠ ꯃꯄꯥ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ꯫ ꯂꯣꯌꯥ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯜꯂꯣ ꯊꯣꯏꯕꯤ, ꯑꯩ ꯂꯥꯛꯏ꯫ ꯊꯣꯔꯛꯑꯒꯦ꯫ ꯊꯣꯏꯕꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯂꯣꯌꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯆꯪꯁꯤꯟꯕꯁꯨ ꯇꯧꯗꯦ, ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯣꯌꯥ ꯒ꯭ꯂꯥꯁ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯅ ꯊꯣꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯈꯥꯒꯤ ꯂꯩꯍꯥꯎ ꯀꯨꯆꯨꯕꯨ ꯉꯝꯖꯕꯤꯅꯤ, ꯂꯩꯆꯨꯜ ꯃꯐꯣꯜꯒꯨꯝ ꯊꯣꯠꯂꯕꯤ ꯃꯥꯏꯊꯣꯡꯅꯤ, ꯄꯤꯛꯇꯛ ꯇꯧꯕꯤ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯅ꯭ꯌꯨꯠ ꯀꯂꯔꯒꯤ ꯂꯤꯞꯁꯇꯤꯛꯇꯨꯅ ꯇꯥꯡꯖꯕꯤꯅꯤ꯫ ꯇꯒꯨꯞ ꯇꯒꯨꯞ ꯄꯥꯡꯂꯤ ꯃꯤꯠꯁꯅꯥ ꯑꯅꯤꯁꯨ, ꯏꯀꯥꯏꯕꯅ ꯉꯥꯡꯁꯤꯜꯂꯛꯏ ꯈꯖꯥꯏ ꯑꯅꯤꯗꯣ꯫ ꯍꯩꯇ ꯍꯩꯇ ꯊꯥꯖꯔꯛꯂꯤꯕ ꯆꯤꯛꯁ ꯑꯅꯤꯒꯤ ꯕ꯭ꯂꯁ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯁꯦꯛ ꯃꯉꯥꯜ ꯍꯥꯞꯂꯔꯤ꯫ ꯃꯤꯠꯐꯝ ꯍꯣꯡꯒꯦ ꯉꯝꯈꯤꯗꯔꯤ, ꯀꯥꯎꯔꯨꯔꯤ ꯅꯨꯄꯥ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯗ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯐꯖꯕꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯂꯣꯌꯥ ꯀꯨꯝꯊꯃꯜꯂꯛꯇꯕ ꯑꯗꯨꯗ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯗꯥ, ꯑꯩ ꯆꯪꯉꯒꯦ, ꯃꯤ ꯑꯣꯟꯅꯔ ꯃꯥꯜꯂꯦ꯫ ꯂꯣꯌꯥ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯛꯏ, ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯉꯥꯏꯈꯣ, ꯗꯗꯥ ꯀꯨꯝꯊꯔꯛꯑꯒꯦ꯫ ꯀꯣꯜ ꯑꯗꯨꯁꯨ ꯀꯛꯇꯦ, ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯣꯌꯥ ꯊꯣꯏꯕꯤꯒꯤ ꯅꯥꯛ ꯌꯧꯔꯕꯗ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣꯗꯅ꯫ ꯊꯣꯏꯕꯤꯁꯨ ꯀꯣꯜ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯑꯗꯨꯃꯛ ꯊꯝꯂꯤ꯫ ꯂꯣꯌꯥꯅ ꯂꯝꯖꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯂꯦꯐ ꯊꯪꯕ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯌꯥꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯂꯣꯌꯥ ꯃꯤꯠꯐꯝ ꯆꯣꯏꯗꯤ ꯊꯣꯏꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯁꯨ ꯃꯣꯕꯥꯏꯜ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯊꯣꯏꯕꯤꯅ ꯊꯝꯂꯤꯕ ꯑꯗꯨꯒꯨꯝ ꯊꯝꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯀꯥꯈꯠꯈ꯭ꯔꯕꯗ ꯂꯣꯌꯥ ꯒꯥꯔꯤꯒꯤ ꯊꯣꯡꯁꯨ ꯇꯞꯅ ꯊꯤꯡꯖꯤꯟꯕꯤꯔꯛꯏ, ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯥꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ, ꯐꯣꯟ ꯑꯗꯨ ꯏꯀꯥꯏꯅ ꯇꯞꯅ ꯊꯥꯡꯊꯗꯨꯅ꯫ ꯗꯥ, ꯀꯣꯜꯗ ꯊꯝꯃꯁꯨ ꯌꯥꯔꯅꯤꯌꯦ꯫ ꯏꯍꯦ, ꯀꯥꯎꯏꯅꯦ꯫ ꯂꯣꯌꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯂꯣꯟꯅ ꯂꯣꯟꯅ ꯊꯣꯏꯕꯤꯗꯁꯨ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ, ꯐꯣꯟꯗ ꯎꯕ ꯁꯛꯀ ꯑꯁꯦꯡꯕ ꯎꯖꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯀꯌꯥꯗꯤ ꯈꯦꯠꯅꯔꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯒꯦ ꯉꯝꯍꯟꯗ꯭ꯔꯦ, ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ, ꯄꯥꯊꯣꯛꯀꯗꯧꯔꯦ꯫ ꯊꯣꯏꯕꯤ ꯂꯣꯌꯥꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ, ꯃꯃꯤꯠ ꯑꯗꯨꯁꯨ ꯌꯦꯡꯈꯠꯄ ꯉꯝꯖꯗ ꯇꯝꯄꯥꯛꯇ ꯊꯝꯂꯤꯕ ꯕꯦꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯣꯌꯥ ꯊꯣꯏꯕꯤꯗ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯀꯩ ꯂꯝꯗ ꯆꯠꯁꯤꯒꯦ? ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯈꯪꯗꯦ꯫ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ 3-star ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯈꯥꯝꯃꯤ꯫ ꯊꯣꯏꯕꯤ ꯇꯞꯅ ꯀꯨꯝꯊꯩ꯫ ꯂꯣꯌꯥꯁꯨ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯄꯥꯔꯛ ꯇꯧꯁꯤꯜꯂꯤ꯫ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯥꯛ ꯌꯦꯠ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯂꯤ, ꯈꯣꯡꯊꯥꯡꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯞ ꯃꯥꯟꯅꯅ ꯇꯟꯊꯥ ꯑꯃꯗ ꯊꯥꯡꯂꯤ, ꯋꯥꯗꯤ ꯉꯥꯡꯅꯗꯦ꯫ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯆꯪꯂꯛꯄꯗ ꯂꯣꯌꯥ ꯊꯣꯏꯕꯤꯒꯤ ꯆꯤꯌꯔ ꯑꯗꯨ ꯈꯖꯤꯛ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯨ ꯍꯥꯏꯅ ꯃꯤꯠꯆꯤꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯂꯨꯔꯥꯛꯅꯕ ꯃꯤꯠꯌꯦꯡꯗ ꯃꯤꯠꯅ ꯅꯣꯛꯄ, ꯃꯌꯥ ꯎꯍꯟꯗ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯇꯨꯅ ꯊꯣꯏꯕꯤ ꯇꯞꯅ ꯐꯝꯊꯩ꯫ ꯂꯣꯌꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯋꯦꯇꯔ ꯑꯗꯨꯅ ꯃꯦꯅ꯭ꯌꯨ ꯑꯗꯨ ꯊꯣꯏꯕꯤꯗ ꯑꯃ, ꯂꯣꯌꯥꯗ ꯑꯃ ꯄꯤꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯈꯜꯂꯤ꯫ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯂꯣꯌꯥꯗ ꯃꯦꯅ꯭ꯌꯨ ꯑꯗꯨꯒꯤ ꯃꯊꯛ ꯂꯥꯟꯗꯨꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯇꯥꯛꯂꯤ, ꯗꯥ, ꯈꯜꯂꯕ ꯅꯪꯒꯤ? ꯃꯆꯤꯟ ꯊꯣꯛꯇ ꯊꯃꯣꯏ ꯑꯅꯤꯗꯤ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯦ꯫ ꯑꯃꯗꯨꯁꯨ ꯊꯃꯣꯏꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯪꯅ ꯈꯟꯕꯗꯣ ꯑꯩꯒꯤꯁꯨꯅꯤ꯫ ꯊꯣꯏꯕꯤ ꯅꯣꯠꯄꯦꯠ ꯃꯆꯥ ꯑꯗꯨꯗ ꯁꯠ ꯁꯠ ꯏꯗꯨꯅ ꯋꯦꯇꯔ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯄꯤꯈꯤ꯫ ꯀꯌꯥꯗ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯂꯤꯕꯅꯣ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯣꯌꯥꯗꯤ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯇꯝꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯂꯣꯌꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯄꯦꯟꯗꯤ, ꯁꯨꯄꯦꯟ ꯄꯦꯟꯗꯤ꯫ ꯊꯣꯏꯕꯤꯁꯨ ꯋꯦꯇꯔ ꯑꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯄꯨꯔꯛꯏ, ꯑꯗꯨꯒ ꯁꯔꯚ ꯐꯖꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯣꯏꯕꯤ ꯋꯦꯇꯔ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯌꯥꯔꯅꯤ, ꯊꯝꯕꯤꯔꯝꯃꯨ꯫ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯊꯧ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯤ ꯃꯤꯕꯨ ꯑꯗꯨꯝꯅ ꯁꯤꯖꯤꯟꯅꯕ꯫ ꯇ꯭ꯔꯦ ꯑꯗꯨꯗ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯊꯥꯡꯊꯔꯝꯂꯒ ꯋꯦꯇꯔ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯣꯌꯥ ꯊꯣꯏꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯕꯨ ꯔꯦꯁꯄꯦꯛ ꯄꯤꯕ, ꯑꯣꯅꯔ ꯇꯧꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯅ ꯄꯥꯝꯖꯕ ꯍꯦꯜꯂꯨꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫
ꯂꯣꯌꯥꯒꯤ ꯃꯃꯥꯡꯗ ꯄ꯭ꯂꯦꯠ ꯑꯃ ꯊꯝꯗꯨꯅ ꯕꯥꯎꯜ ꯑꯗꯨꯗꯒꯤ ꯂꯣꯌꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯍꯥꯞꯀꯦ ꯍꯥꯏꯅ ꯇꯧꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯍꯧꯗꯦ ꯂꯣꯌꯥ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ꯫ ꯊꯣꯏꯕꯤ ꯂꯣꯌꯥꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯃꯤ ꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯅꯥꯛ ꯌꯦꯠꯇ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯌꯥꯔꯅꯤꯌꯦ, ꯑꯩ ꯇꯧꯕꯤꯒꯦ꯫ ꯂꯣꯌꯥ ꯊꯣꯏꯕꯤꯗꯒꯤ ꯕꯥꯎꯜ ꯑꯗꯨ ꯂꯧꯏ꯫ ꯊꯣꯏꯕꯤꯒꯤ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯗꯨ ꯈꯖꯤꯛ ꯍꯥꯞꯄꯤ, ꯆꯤꯀꯟ ꯆꯤꯂꯤ ꯑꯗꯨꯁꯨ ꯈꯖꯤꯛ ꯍꯥꯞꯄꯤ, ꯁꯦꯂꯦꯗ ꯑꯗꯨꯁꯨ ꯍꯥꯞꯄꯤ꯫ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯄꯤꯗꯨꯅ ꯁ꯭ꯄꯨꯟ ꯑꯗꯨ ꯊꯣꯏꯕꯤꯗ ꯄꯤꯔꯛꯏ꯫ ꯁꯦ꯫ ꯊꯣꯏꯕꯤ ꯂꯣꯌꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯁ꯭ꯄꯨꯟ ꯑꯗꯨ ꯂꯣꯌꯥꯗꯒꯤ ꯂꯧꯏ꯫ ꯊꯣꯏꯕꯤ ꯆꯥꯕ ꯍꯧꯗꯦ ꯂꯣꯌꯥꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯆꯥꯔꯣ ꯍꯥꯏꯅ꯫ ꯂꯣꯌꯥꯁꯨ ꯁ꯭ꯄꯨꯟ ꯑꯃ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯆꯥꯕ ꯍꯧꯏ꯫ ꯂꯣꯌꯥꯅ ꯆꯥꯔ ꯃꯇꯨꯡ ꯊꯣꯏꯕꯤꯁꯨ ꯑꯃꯨꯛ ꯆꯥꯔꯤ꯫ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯅꯥꯅ ꯐꯖꯧ ꯍꯥꯏꯒꯦ? ꯊꯣꯏꯕꯤ ꯆꯥꯔꯤꯕ ꯄꯣꯠꯇꯨ ꯈꯪꯍꯥ ꯍꯥꯏ꯫ ꯊꯣꯏꯕꯤ ꯁ꯭ꯄꯨꯟ ꯑꯗꯨ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯇꯤꯁꯨ ꯑꯃ ꯂꯥꯝꯗꯨꯅ ꯃꯅꯥꯇꯣꯟ ꯃꯌꯥꯗꯒꯤ ꯆꯤꯟꯕꯥꯜ ꯐꯥꯎꯕ ꯍꯥꯏꯐꯦꯠ ꯈꯨꯝꯃꯤ꯫ ꯂꯣꯌꯥꯁꯨ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯤꯔꯣꯝꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯅꯪꯒꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ꯫ ꯊꯣꯏꯕꯤ ꯂꯣꯌꯥꯅ ꯊꯥꯔꯤꯕ ꯑꯗꯨ ꯀꯟꯃꯟꯕꯅ ꯅꯥꯕ ꯍꯧꯖꯤꯛ ꯐꯥꯎꯔꯛꯏ꯫ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯏ꯫ ꯋꯦꯇꯔ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯦꯗꯥꯝ, ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ? ꯊꯣꯏꯕꯤ ꯃꯉꯛ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ꯫ ꯂꯣꯌꯥ ꯃꯔꯥꯏꯕꯛꯇ ꯀꯥꯔꯛꯄ ꯍꯨꯃꯥꯡ ꯑꯗꯨ ꯍꯩꯔꯞ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯂꯣꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏꯗ ꯄꯦꯟꯖꯃꯟꯈꯤꯕꯅ ꯊꯣꯏꯕꯤ ꯂꯣꯌꯥꯗ ꯌꯦꯡꯖꯔꯛꯏ꯫ ꯃꯆꯤꯟ ꯑꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯤꯁꯨ ꯑꯗꯨꯅ ꯇꯩꯊꯣꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯈꯤꯡꯂꯛꯏ꯫ ꯂꯣꯌꯥ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯏ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ꯫ ꯄꯤꯛꯑꯞ ꯇꯧꯗ ꯁꯥꯏꯂꯦꯟ ꯊꯝꯗꯨꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯈꯪꯍꯧꯗ ꯍꯪꯂꯛꯏ, ꯗꯥ, ꯀꯅꯥꯅꯣ? ꯀꯅꯥꯝ ꯅꯠꯇꯦ, ꯁ꯭ꯀꯨꯜꯗꯒꯤꯅꯦ꯫ ꯑꯣ, ꯑꯔꯨꯕ ꯑꯣꯏꯔꯝꯒꯅꯤ, ꯄꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯌꯥꯅꯤ, ꯄꯥꯏꯔꯣꯏ, ꯑꯩꯒꯤ ꯊꯣꯏꯕꯤ ꯎꯅꯔꯤ꯫ ꯂꯣꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯖꯩ ꯊꯣꯏꯕꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔ ꯃꯇꯨꯡ ꯂꯣꯌꯥꯅ ꯊꯣꯏꯕꯤꯕꯨ ꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯏ꯫ ꯎꯅꯔꯨꯔꯕꯅꯤꯅ ꯑꯅꯤ ꯑꯗꯨ ꯏꯀꯥꯏꯕ ꯈꯖꯤꯛꯇꯤ ꯐꯅꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯈꯨꯠ ꯑꯗꯨ ꯂꯥꯝꯗꯨꯅ ꯒꯤꯌꯔ ꯑꯗꯨꯗ ꯊꯝꯃꯤ꯫ ꯊꯥꯗꯣꯛꯅꯤꯡꯗꯦ, ꯄꯥꯏꯍꯟꯅꯤꯡꯗꯦ ꯀꯅꯥꯅꯁꯨ, ꯄꯥꯝꯃꯨꯕꯤ ꯅꯪꯒꯤ ꯈꯨꯠ꯫ ꯑꯩ ꯈꯛꯅ ꯃꯄꯨ ꯑꯣꯏꯖꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯂꯣꯌꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯔꯤ, ꯀꯔꯤꯒꯤꯁꯨ ꯌꯥꯗꯅꯤ꯫ ꯊꯃꯣꯏꯗꯒꯤ ꯍꯛꯆꯥꯡꯗꯒꯤ ꯈꯣꯏꯗꯥꯖꯔꯕ ꯄꯥꯝꯖꯔꯕ ꯃꯤꯁꯛ ꯑꯗꯨꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯔꯨꯕꯅ ꯄꯨꯝꯅꯃꯛ ꯌꯥꯕ ꯇꯥꯕꯅꯤ꯫ ꯏꯟꯁꯤꯜꯂꯨꯕ ꯅꯠꯇꯦ, ꯍꯥꯏꯖꯤꯜꯂꯨꯕ ꯅꯠꯇꯦ, ꯃꯤꯅꯝꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯎꯠꯐꯝ ꯊꯣꯛꯄ ꯃꯇꯧꯅꯤ꯫ ꯂꯣꯌꯥ ꯊꯣꯏꯕꯤꯕꯨ ꯊꯅꯝꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯂꯣꯌꯥꯅ, ꯊꯣꯏꯕꯤ, ꯆꯪꯈ꯭ꯔꯅꯣ꯫ ꯊꯣꯏꯕꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯂꯣꯌꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯤꯠꯁꯅꯥ ꯑꯅꯤꯅ꯫ ꯂꯣꯌꯥ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯊꯃꯣꯏ ꯃꯄꯥ ꯑꯗꯨꯗ ꯀꯟꯂꯞ ꯊꯝꯃꯤ꯫ ꯑꯁ, ꯊꯃꯣꯏ ꯆꯈꯥꯏꯔꯤ, ꯌꯦꯡꯂꯛꯀꯅꯨ ꯑꯗꯨꯃꯥꯏꯅ꯫ ꯊꯣꯏꯕꯤ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯌꯥꯇꯣꯟ ꯎꯅ ꯅꯣꯛꯂꯛꯏ꯫ ꯂꯩꯍꯧꯔꯒꯦ꯫